Kuki singi maru oiba lambi ama oiriba Sipur to Mizoram Khundaba thong tekhre KG Taramapal lomba commercial LPG cylinder gi mamal lupa samapan ga mawdround hengatkhre hojik cylinder amagi mamal rupees 3071.50 oidagani haire domestic LPG cylinder gi mamal di ahongba leitre haire anaubu khulta na bahonari basi yengsil haina phongdorakre Thayong Khun gi hingnabagi mafam oiriba kombirei pat chahi asigi February 15 dagi hoduna nongpok herok development committee na excavator sizinaduna anauba khul tana ba honariba si modi lenaba singna yengsin biu haina Thayong village gi khulakpa M Asongkong gi maikai dagi apel torakre wafam asi Kangpokpi district gi manungsan ba Thayong Khundang arang pangthokiba paw gi mifamda khun gi khulakpa sina phongdokibane M Asongkong na hai Thayong Kom village asi adiba khul ama oibetana tana khul asigi akoibada khundariba khul kaya ki mi singa ngasi phawba nungsi sanana hingminana bahona duna laklei adumoinamak nongpo herok development committee na Thayong Khun gi mafam ama oiriba saurakna ekor 15 pak sauba kombirei pata noba khulama tan bahona raktiba si tobigano mafam asida matam gi oiba thabak su nomduna Thayong Khun gi miyam gi punsi hingna bahona riba mafam amane adubo handa ikhangkhawduna mafam ase kok thoktuna khul tan bahona rakpa sida Imphal East District Deputy Commissioner amadi Lamlai Police Station da Serol Amathaduna Hiramasigi matang da yengsinbina bahaijakhiba leirabasu ngasi phawba thaba oina onthokriba leitre makata na Thayong Khun gi khunja singi ayaba yauduna asiguma thawong si sathabiga no haina su mahangna makata na phongdokhe ngarang paw gi mifamadu da kom union gi president Sarto Ataw kom na hai hojiklam da masta makhal kya gi irang thoktuna leiringai tal asida kom phurumna sahi yang khagi mamang da gi hengna bagi lambi ama oina sijinari pa mafam asida Taurakliba thong sing asinungaite chatharakliba thong asimakti mafam asida khunda jariba kom phurki hingna bagi lambi thadat pibaga sammanai imalebak Manipur de yellow phurup ama oina punna hingminase ekhoigi iramdam asida sanabi ama oina angambana sonbabu nam thabagi heinabe si thadominase yanariba mafam ase statland ama oirabasu mafam asida sahi kaya gi mamangdagi kom khun gi khunja singna hingna bagi lambi ama oina matam gi mahai marok kaya thaba ama de lau singu tawduna lampo mafam ama suni hainasu mahangna haike National Highway the pre-movement lehanaba thakiba PIL gi hearing sa tekhre haire Manipur gi National Highway sing the pre-movement later basigi matang da Manipur High Court the thakiba PIL ama nan hearing sa tekhre haire Petitioner gi council oriba advocate mai hobom Rakesh Singh la thadropa serolamna hai 2023 gi May 3 gi horkiba kanloki irang da manam oiraga tampa amasung singi marakta buffer zone thamduna status da leiriba National Highway number 2 National Highway number 37 amasung Asian Highway 1 da tampak ta khudariba phurup amana phawduna satpangamdre masi India gi constitution na piba fundamental rights bu hakthengna na khonggauna bane haina PIL aduna palle ngan chathaki be hearing adu da petitioner gi maikai degi senior council gi maikai degi miyamna thengna riba awaba se yenglaga atho matam da judicial gi oiba mi yeng sangbi haina thamke court da central government thamlaki ba wafam adu record tawbaga loina respondent number 3 GOC 57 Mountain Division gi maikai degi affidavit file torok number sayol ani gi matam pk pukhalaklibe issues gi matang da lokhalapa kupai action taken report ama Manipur state na pikhalagani habagi thajaba pk matter sida respondent oiriba taida su pdi pamatam gi manung da makhoi gi pleading sing adu loisina bakhangan ke karigomba pleading sing tintharak patarabadi court lairiba record amade submission sing da yumpham moraga matters gi prosting makha sathagane haina court thambaga loinana matters gi mathangi hearing May 15 da sathanaba matam lepki haire pothole sahungwe yankhairo mention ba haurakpadagi PWD bu thagadarakle National Highway dagi Asian Highway 1 phawbagi thakta onkalaklaba singjamai kethel dagi na Kansipur gi Manipur University gi main gate phawbagi marakta lerakhiba pothole sahungwe yankhairom na highway sil chatoka center riba miyosing da khudong sa daba kya mayok na halakpagi wakal lakpadagi lenga ki Public Works Department PWD gi maikai dagi pothole sing asi mention ba horakpada loisang asigi makok thongba amasung marilena ba official sing bu highway sil chatoka center riba miyamna thagapa phongdok narakle Imphal West District ki maru ba lambi sing manungda ama oiriba district asina konba highway sigi sarukta pothole sing menselaktu base amata chithadana mention birakani habagi thajabasu phongdorakle Chief Minister na halsat kadaba mitai fangal sing thindokre ingtapa Manipur ohanbinaba thauni bira uhaina khemchana phongdokre Jaliba sahi 2026 asigi oina Saudi Arabia ki Makkah Madina amasung Mina city de labor prophet ki Muhammad Pokham amasung
Sahi kaya mamangdagi mahakpu irat thawni torokliba mafamsingda chattuna saru yagadaba Manipur gi mitai pangal saniga sumna taretpu ngarang Chief Minister Y Khemsana Imphal Airport phawba thindokre. Chief Minister na Maka Madina gi laifamda lai khuramba yawrugadaba mitai pangal sing thindokladuna makoina laifam adu tekta kaidan thungluba oirasanu haibagi yai papaujel pikibaga lenana Manipur hojik thohanengdaba thodok ya thokpadagi mayak larakliba khudong sadaba singa se kohan biduna aikhoi punna Manipur bo ing tappa state amo henbina bagidamak thawni birau haina su phongdokre haire. JNK bu Pakistan ki saru amane haina network map ta uluba Nepal Airlines na lale haijakre haire. Jammu and Kashmir bu Pakistan ki saru amane haina network map ta uluba Nepal Airlines na thawong adu cartographic ki asoibane haina sengdokladuna lale haijakre. Airlines adu social media da thagalakpa post adu bu ngaha lauthokrabane makoina makhataruduna tongan ba social media channel singda share tawkiba network map adu asoibane haina sengdorakle. Map adu da international boundary singi oiba Khundaba amasung achumba record yauduna Nepal natraga Nepal Airlines saba mingthol adusu official oina reflect tawdana yawrakibani haire. Social media platform ama oiba X post torakiba map adu asoibani haina phongdokladuna post adu khutakta lokthoglaga karamba mongda thagalakibano haibagi matangda achumba ama khangtoknanaba thabaksu paikhale haina Airlines ki makedege makhatana phongdorakle. Northeast State singda nongkana churakpa amasung turel gi imai hengalakpadagi Echao ki akiba leire haire. Awang Nongpok State singda nongkana churakpa amadi turel singi imai hengalakpana maram oiduna Echao tholakpa yabagi akiba leire hana center na section wahai phongdokre. Awang Nongpok ki tongan be state singda hojik nong leptana chuba maram na turel kaya gi imai hengalakle maroina Assam Arunachal Pradesh amasung Tripura da haukiba numit kharani asida akan manong su khiloina na May 4 phawba sugani haina India Meteorological Department gi maikhaidagi forecast torakle. Brahmaputra turel yauduna barak amasung atopa turel masa sing ising saruk hengalaktuna paksana ama ata thohanba amasung akoibada leiriba miyamda awaba saitheng kya pirakpa yana leire haina center na section wahai phongdorakpane. Union Minister of Jal Shakti gi makhada leiriba Central Water Commission gi khuthangda hairiba state sing asida section bagi thabak thoram sing lokhatpa amasung oirakliba phibam sing adu kupna yengsinba khanganke. Section wahai sing ase Central Water Commission ki makhada state sing asida leiriba maroiba turel sing gi phibam kupna nainaraba matungda phongdorakpane. Assam gi oina Sonitpur district ki Zia Barali Brahmaputra ki maroiba masa oiriba Jorhat Dribugar Golpara amasung Dugri district na singba yauri amaromda barak turel gi oina Kasar amasung Karimganja district singda amadi Hailakandi district ki oina su section khongthang lokhatkadabani haide. Tripura da leiriba Mohari Murima Gumti Khohai Manu Haura amasung Jurira kanamok akanba monitoring gi thabak chathare hariba turel sing asi khudong thiningai gi changda ising selibani haire. Strait of Hormuz amohana hangdokpada malem gi lebak sungna mateng pangnaba United States na phongtorakre haire. Sungdoktriba thaw gi mamal khangen hengalakpadagi Strait of Hormuz amohana hangdokpada malem gi lebak sungna mateng pangnaba United States na phongtorakre. US State Department na phongtorakpa warol amada sungdoktriba thaw gi mamal hengalakpana malem gi fuel supply to sauna ayetpa oirakpadagi malem gi lebak kaya gi matengga loinana Strait of Hormuz amohana hangdoknaba thorang lokhatkibani haire. US amasung Israel na Iran gi mathakta landarakiba tha anirom sujilaklaba sida Strait of Hormuz thingjinduna thamba sina malem gi thaw amasung gas supply ta sada kun hantarakhi haire. Magi purup khaki khanarabadi kaidonung da tangdu laitaba phangloi haina ke mega chandrana phongdokre. Lamdamasda khundamnariba purup singna magi purup khaki wakhalon da thabak tawrabadi kaidonung da lamdamasida ingsipa porakpa ngamloi. Purup masal nungsi sanana leiraba matam adu tata ing tapa lamdam ama porakpa ngamgane haina CLP lusungba kaisa mega chandrana phongdokre. Ukhru district ta Kuki amasung tangkol purup anigi marakta khutthongnabada soktuna rims da layengduna leiriba singi haksanggi phibam yengsenbagi khongsatta mathaki wafam asi MLK mega chandrana phongdokladuna mahana hai. No makangdana sing amadi tamda irang thorakliba sina maram oiraga Manipur miyamna awaba kaya mayaknari masi koknaba thokliba communal balance khodimak state amadi center lengakna thingnaba honagadabani. Thokliba irang asigi justice tawdabana irang asi makha sangtharakpani. Center amadi state lengakna punna selbinaduna thokliba irang asi athubada loisinaba honagadabani. Hojik su kanglukki irang asina maram oiraga singi remote area singda sopan yauduna phaba layeng sangda layeng bangamdaba kaya leire.
ꯃꯔꯝ ꯑꯁꯤꯅ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯁꯤ ꯂꯩꯉꯥꯛꯅ ꯑꯉꯝꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯒꯗꯕꯅꯤ ꯃꯍꯥꯛꯅ ꯍꯥꯏ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯁꯣꯛꯄ ꯅꯪꯂꯤꯕꯁꯤꯡ ꯑꯁꯤ ꯂꯩꯉꯥꯛꯅ ꯂꯥꯌꯦꯡꯐꯝ ꯊꯣꯛꯏ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯅꯥꯅ ꯂꯣꯒꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯆꯠꯊꯔꯛꯄꯅꯣ ꯍꯥꯏꯕ ꯊꯤꯒꯠꯄ ꯆꯪꯉꯦ ꯌꯥꯅꯕ ꯆꯠꯄ ꯌꯥꯔꯣꯏ ꯁ꯭ꯇꯦꯠ ꯑꯁꯤꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛꯅ ꯔꯣꯗ ꯃꯦꯞ ꯑꯃ ꯁꯦꯝꯗꯨꯅ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝꯗ ꯍꯟꯖꯤꯜꯍꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯀꯦ ꯃꯦꯘꯆꯟꯗ꯭ꯔꯅ ꯐꯣꯡꯗꯣꯛꯈꯤ ꯉꯔꯥꯡꯒꯤ ꯈꯣꯡꯆꯠ ꯑꯗꯨꯗ ꯀꯦ ꯃꯦꯘꯆꯟꯗ꯭ꯔꯅ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁꯣꯛꯂꯕꯁꯤꯡꯒꯤ ꯂꯥꯌꯦꯡꯅꯕꯒꯤ ꯑꯉꯝꯕ ꯁꯦꯜꯒꯤ ꯃꯇꯦꯡꯁꯨ ꯄꯤꯔꯝꯈꯤ ꯍꯥꯏꯔꯤ